Chief Minister and Biren Yauna Kokomi ki mihut sing nagarang Home Minister Amit Shah ka unakre Home Minister na pirak kibat thazaba peningai oidi aidi. State as the Parliament Langa Masung Langa Kasi Lusing Basing as Yamagaga coordination Laitaba Pau Pongadaba Lusing Bangaka Wari Haida MPCC Mike Maral Sirpi. India na maning makata malibag ang mga masal go ba constitution seng kiba kinamiling sing na constitution day ki thoram Manipur sa pangthukay English sa Manipuri dahan daw pa constitution ki lighting so release daw kray nga city ki hawtuna thas ki kunipan phawban ni humisuk na state sa ki tongan ang pangsinda pangthukada ba Imphal Literacy Festival hawtokray So, Sangay Festival na milak isang wat pa na foreign soul kaya festival loy na madamdam da hanlag ni hain plane ba pong dorakli. Mayam krum jari dom ni bi bas impact news ni ke thok som hausi pungsa se phawi mari pau sing mayam da pijari. Naga pis talk ki matang da kokomiki coordinator Sunil Karam na lusing ba miut tarani pa na saba kangbo mana ngarang numidang pung tara deki tarani mathoi phauba Union Home Minister Amit Shah amadi atei central leaders sing unakre unabatu da lenga ki maike deki minister Nongthon Biren Minister Radhishyam MLA Rameswar MLA Satyabrata su sarukyake nakalani ki marakta unaki basi ki matanga kokomi ki coordinator Sunil Karamna central leaders sing unabatu da Manipur ki ngam khai kai hen bayaroi haiba serol ma kokomi ki maike deki Union Minister Amit Shah da pisun ke Amit Shah ki maike deki su Manipur ki ngam khai kai loi haiba ki thaja wafam thamlakhe Union Home Minister na pirakhiba thazaba si peningai oide hiram amatata Manipur gi miyam ko laitok pasum loi haiba wafam thamladuna Home Minister na thamlakhiba wafam gi matungina makha taba khongjang gi matangda November 9 da miyang oiba mifam pangthoktuna warep lauragani haina Sunil Karam na phongdorakli Hairiba wafamsingista karigma nakoina ai hujik aina hairiba sigi wangmodu torpa taragadi Manipur gi miyamna chathaningba thawkudi muka any agitation torpa kaiba leiti heba sugumba maki yamna thajaba yabo wapong ka maki maike digi pili return makudi hana agitation chathariba to bisda ju kanaguma ko tiba leite adra maromarka na koi thajabiu haiba wapamji Hamakudra Maramarkana, Hosik Kariguma, Yamna Panda, Tatmatu, Pirakavina, Hanagi, Assurance of Pirkuse, Sina Maramarkana, Manipur, a quick car and a penning I wait, Adona Maramarkana, a quick Manipur Miam, Punamona, a quick Miam, Punamona, Loyan and Saliba, performing a Hani Kunjam. Thorom Singador, Amata Hongo like they have seen a Tanzani, I took a Lonamo, housing a quick where even becomes the Langutan, Pulgama Banda, a quick Manipur, Niam Yaroga, Makatava, Karamba, period, not a Karamba, Makatava, Tosil Torang, Tominaga have said, Una, what a period, Tomina Badugi, a quick Makati Manipur, Miamda, Sarukabinava, Apiltoje. The status of the Parliament like Amasung, like Agasing, Lusing, Asiamaganga coordination, Laitaba. Pau Paunadaba, Lusimba Acto, MPCC, Mike Maral Circle, Congress Baban the Panto Kiba Pau missing Unabama, the MPCC media panelist or Oinam, Nabakisorna, Marala Sisir Kibani, Unabada, Nabakisorna, Se Minister of the Education Minister na, CAB na, North East Yauna State sing Asigi, Miam, the Karim Bahira Mamata, Sokaloi, Haiba Wapam Tamkre, Adabu, Lok Sabaki MP, RK Ranjana, CAB, Sanahanba, Honariba Sida, State as is hooked and close, Mahab Ni Haina. Thoram amada phongdok ki balai kre MP yauna BJP ki lenga amasung masigi lusing basingna phongdok wafam amata manada bana CAB ki matang da Manipur lenga ki oiba sabsaba phireb amasung wafam miyam da thambiu haina MPCC ki maikhe ki dabi torokli pawgi pimhamatu da sarugya ki ba media panelist AR Khana state asigi luraba tangkak amada leiringi manungda thasi kulum doida kairau da pangthok ki thoram amada MP Dr. RK Ranjana community masel ki marakta sing sep thaba manbo wafam kaya akaknaba minority group amagi matang da phongdoki wafam adagi matang da MP na atubada sangdok haningi haina phongdoraki
Honorable MP R.K. Ranjan Sanam Sandro ke program se da lauthoi economic stability leitre hai aduga ngarang gi function da Honorable Chief Minister Sri N Biren na Chingmeirong gi kabui khulda haribana koi Manipur gi economy se yam phare tax collection se more than 1000 crore leire aduga state ki gross domestic product se 8% da growth leire aina haire azmai tawna from the MP na ma haiba Chief Minister na ma haiba BJP gi manung sida su coordination again wali haibe khudam dong leiba state board bhangdringai mamang kaya degi pangansi mari ahum mari kadana sum lai honorable MP na phongdok ningbiri ba wafam si pangal or kuki or Nepali or any MLA masing si hengat na karak podu population si illegal oiba immigrant yam lak podagi oi rakpani haining bagi wara confusion nama mayam da prajada create tobagum tawi edu community singi marakta misunderstanding thok pa ya ba singchep thabagum tawba si khoigi daibak tiningai ni wafam si sengdo haningo wafam ni karung soi ragasu madu soi kibani aina apologize tawba soi dabu ergana mai sieng na masi hangan mi do koi Manipur Pradesh Congress Committee na demand tawjari Naga Peace Talk na Manipur da kai PPR oi haidana Ziribam district Chandrapur da section mifam sathakre mifam adu coordinating committee Ziribam on Manipur integrity ki mi makada iho yakasang club na sathakibani section mifam adu da saruk yakibani pisingna Kanglop naiba tausil yaroi apun bagi saktam kai yaroi India na Manipur kai na basin kano haiba kolau kaya lauki India na mani makha tambalai bak amagoi na masagi of constitution sengki bagi mit puning singla to na ngasi state ki thakta constitution day ki thoram pangthokre loina na mipung khudimang na India ki constitution ase iswagi thaw amoi na ningthi na khangba mathau tai haina Deputy Chief Minister Yumna Joy Kumar na phongdokre Manipur Legang na sinduna ahanba Manipur Rifles ki banquet hall the pangthoki ba thoram maduda Deputy Chief Minister amati Manipur Legislative Assembly Speaker Y Kemsana English amasung Manipuri da andokto na phongba constitution ki lyric release tawki thoram maduda Deputy Chief Minister na makhata na phongdokki bada laibaga sig citizen singna constitution na piriba fundamental rights khak claim torokpa aduga masagi topam thokpa duty na pangthoroktabana maram oiraga fundamental duties ase sengkibani maram aduna Constitution asining thina khanglaga matung ina satpa ngamlabadi he na phaba citizen amba oiba ngamgani haina phongdoki We do not really go into the constitution. We must try to understand the difference between the American type of government in the other American democracy. It is a presidential form of government. Parliamentary form of government. American judicial system, judicial system, judicial system is unitary. America is aduna my state judicial system. Indeed, we must understand, we must try to go through other constitution, must various aspects, and try to appreciate. Will be a better citizen. Humudra rak subo ina India ki constitution sana bahukhi ki celebration mari laten ngasi Manipur State Legal Services Authority na District Legal Services Authority Imphal West samani is anika khosam nadana cycle rally ki thorma pangthokre cycle rally edo District Legal Services Authority ki secretary Khoirakpam Nirozina Thambalkhong Government Junior High School lampak ki lapthadana konung mamangda panthungpham oike tharamada volunteer yankairomna sarukiyadana pangthokhi Ngasidagi hoduna thasigi kunipan phawba numit humni sumna state asigi tongan tongan phamsingda pangthokadaba Imphal Literacy Festival hodokre saita thopwang loop Imphal na sindana All Assembly Rota Leiba Hindi Parisat ki holda pangthokatoram aduga mari leina festival asigi organizing committee ki chairman suoriba Saratchan Thiam na hai Imphal Literature Festival asi hauki sahi lising ini tarahum doiri ki hoduna tongan tongan team da pangthokna lagri Handak su tarelak subo ina festival asi Manipur yapun bagi saktam ngang na pohana bada ai basingi thautang hai basida pangtokpani festival asi da Tripura yauna Bangladesh ki ai ba amadi kabi ahum na sarukiyari festival asi malengle bak sing ki lakpa ai basing amasung state asi ai basing ani marakta loan saite yauna ai basing na laibak kidamak law kiba amasung lawba ya ba thautang sing adu khangmina ba amasung share tawna bagi pandam da festival asi pangtokpani Festival asigi nini sanba amasung humni sanba aroiba nimit ki thoram mathangsina kaksing amasung moirang da pangthokani hairi
ngasi ki thoramada Manipuri apun bi saktam ngangna bahona bada ai basiki thodang haiba hiramda symposium amasu pangthoki Bangladesh tegi maming leiraba kabi ahum amsu hairiba festival asida bhaiton mukho yauri Tripura desu yauri masigi akhoi yamna nungai jaba amana kaino hai kanda Bangladesh ta leiriba ai be singdu da akhoi Manipur da leiriba ai be singi marakta akhoi Manipur da leiriba ai be singsu loan gi damak saita gi damak irai bak ponhol na akhoi su leirib se akhoi na mukoi da khangani masigi message se Bangladesh kanguna porong sakhidoini samai tora akhoi gi exchange ama irai pa iram dam gi da nuksi ba leibse Imphal Literature Festival sina thong ama oiraga malengi mafam kari yogina bagi pandam madu handaki Imphal Literature Festival si sinjabani New Delhi da laiba Jawaharlal Nehru University ki fee henkatuna university aduki mahiroi singda awa piribasi yaning di haina Manipur University Students Union pongdorokli mahiroi lobasina thadrok pasero lamada public university da fee henkalakpasiti laiba mahiroi singdagi mahi tamna ba matpagumani hairakli nakalamromda Dhanamanjari University ki Pangal Students Union asu JNU da fee henkat handuna privatization tawbi mong da tawri basi lai activity khongthang asik mayokta mahiroi singa lepam thoi harkli Manipur laingang na government college ki oza singi tare suba UGC pay implement tawdaban maram orga oza sina seize work strike sathaki badaki mahiroi sing laik tamba phangnadre masina maram orga graduation tawri ba mahiroi sing di semester examination pangthokpada awaba kaya mayong nagadori hiram masiga mari lainina DM College of Arts ki campus ta DM University ki DM College of Arts ki PG Students Association ki Kangbu amaga paumi singa unabda lubasiki laisang them nonglembana pongdorakpada Federation of Government College Teachers Association pekokta ki makhada thas ki kundagi oza singna thabalepagi khongjang sangsidana laikhiba si mahiroi singa oina de laibak tibani thas ki kunipan phawbada oza singa madi lainga ki mari lainaba authorities singa yanaba ma puraktuna November kuma pandagi normal class hongna bohona drapati mahiroi singna democratic oiba khongjang kaya sangsilagani haina pongdoraki College of Arts ki oja sing si college ki oja oina leibani adu university ki oja oina di ngasi bhawo official recognition leitabana maram orakanda ngasi sangsaliba oja sing goi basi swag strike sina maram oraga PG ki classing su masidagi moi PG ki classing si de lawwa lepkhibani masima khoi gi yam laibak thibani aduna akoina mari lena bo authority da haijaningi di PG satra sing gi oba university ki oba matik chawa teaching faculty fajana ningthina thambiu haibasi haijari Manipur lenga ki mi makhada hausi pangtholiba tararak super sangai festival asida pot sitpa walakpadiki mapalamdiki lakwa foreign stall owner kaya athubada maramdamda hallagani haina phongdorokli inam asida impact news ki reporter asom binod abdi kabi sharma dagi akhanaba report ama Manipur lenga ki tourism department sinduna tararak suba Manipur Sangai festival ki ngasi humni chanba numit fawbuda mi lakpa ki chang yamna nemli mi laktaba sina maram oiraga mapal lamdagi lakpa stall famba singda henna chaitheng piri Sangai festival ki yamna maru oiba mafam ama oiriba lambui khongang khongda stall famliba Bangladesh ki delegate amana phongdorakpada khudong chadaba kaya mayok naraga Sangai festival asida sarukyaduna makhoigi oiba potlam sing yonjagani haina khalamba adu festival asigi hauzik oiriba fibam asida mahak yauna mapaldagi lakpa delegate kaya da henna mangnanabagi machakama oire athubada festival asi toklaga yumda haningbagi apamba faure haina thamlakli पहले जैसा आपका जो कस्टमर था उसका तो 10% कस्टमर भी नहीं आ रहा है पहले दो साल हम जैसे किया ना ऐसे 10% कस्टमर भी नहीं है 90% कस्टमर भी ब्लॉक हो गया अभी किस लिए नहीं आता है पता नहीं अभी टाइम भी खत्म होने वाला है 7 दिन का फेयर है पहले 10 दिन का था इधर 7 डेज भी हो गया अमरोमदा मपालमदगी लाखलगा पोट योंदुना सेंदोंग खरा फंगनी खलंबा सिंह हौजिक स्टेट असigi ओइरिबा फिबेम असida maram damda haningbagi apamba phongdorakli festival asida Thailand dagi stall famba lakpa mihut amana phongdorakpada festival asigi humni chanba numit fawbuda mahakna purakpa pot amatta yonba ngamdre hapta ama chupna pangthokadariba festival asi makhatana mahaki polam sing asi sitkani haibagi thajaba leitre ahanba oibaga asa kyaga loinana saruk yakhiba festival asi mahaki oinadi ninghannabagi machakama oiri tungda festival asida amuk saruk yaningbagi
apamba faudre haina Thailand gi delegate amana thamlakli. This shouldn't happen again because people come from different places with a lot of hopes. Artisans, they pay a lot to get their stuff here. At the end of the day, they get nothing from here. This year, it's totally lost, totally. Whether anyone is from Kashmir, from Mumbai, if you can ask any other stall persons, everyone is going to say you the same story. No business, no people, nothing at all. But this is not good to tell people to come. If you know the things aren't good there, you should stop people there. You shouldn't organize this Shanghai festival this year at least. But after you organize it, the people who have organized this, they didn't even came here to ask people how their business is going on. We love to visit here, but as you can see, no customer at all for a while now. So let's hope for better. How much we sell is like we can't count now because like starting. So let's hope for like for tomorrow, for like next, what will be. Chahi amagi manungda amuktang pangthokpa festival asigi humni chanba numit asida yengba lakhiba mioi singna phongdorakpada mamang chahiga yengnabada handaki chahina mi lakpagi chang yamna nemi state asigi hauzik oiriba fiba masina maram oiraga mapalamdagi lakpa delegate singi oinadi yamna khudong chadaba ama pokhalli Laigak nasu hauzik oiriba issue asi matam chana tang taba waroshin purakpa ngamlagadi mapalamdagi lakliba delegate sing asina thengnariba khudong chadaba sing asi thengnaram loidabani haina miyamna phongdorakhi O mamanga andakadi yamdi khenagare ko different am laigre aduga moigi prajagi yadabado tolingdabanina prajasu yadaba tongre hadaki festival se togdablo super mayangi Pazan haibado togdabanina pangthokpagidi phajana dum pangthoe do mi tinbagi chang hairagadi handaknadi yam mayeng tai haitar mong si tata dre ngasi gidi hogi de sonam hangin changmum bloitedana adu gari si ju gari ju parking ju amata gari park kasi yam nungai gra haitare aduga samaina duk chawba Manipur kumai khoi chahim da phongtokpa kano se ka mapum khata bse maching nam tin nungai jante mathang pangthokadoriba Shanghai festival asida mapalamdagi mi lak kadra la oidra haiba achawba wahang ama oiri mapalamdagi stall phamba lakpa mioi singna maramdamda haningbagi apamasu phongdoragli sathariba festival asigi lemoriba numit kharani asida kari fibam oirakadagi haibadu miyamna yengminasi camera person kabiga loinana paudam jariba Binod Impact News Imphal Shanghai festival ki maroiba mafam sing manungda amoriba state asigi yauna mapalamdagi lakpa mioi singna cultural show utna mafam moriba baigasana open year theater board ki toilet ki fibam yamna natai sadana hangoininga oiba fibam amata leire toilet asi oriba fibam asida status ki miyam yauna mapalamdagi lakpa miyam sangbada hangoinaba phaure Manipur lenga yauna lenga ki athai loisang singi manungda ama oriba tourism department na tourism yauna festival asi yokatnaba sendang kaya thadaduna Manipur Shanghai festival pangthokli adubu festival asi ki thawai hapnaba masak masu thoknaba masung miyangi puning singsinnaba honadabasu toilet na maram oraga festival siliba mafam asigi masak thenabagi asauba maram amadi oiri Miyamna lambi lamkhang da huntoklaba plastic ki phata hudi sing piktana hanjilaba plastic bottle sing sajenaraga saba public urinal lama Thawal district ki Wangsing haitu popi laikai da ngasi miyamna kusinakre public urinal adu Wangsing haitu popi laikai ki lingmawam Binod Kumarna baranai oina sabani public urinal adu bu sakiba Binod Kumarna plastic na piriba awaba kaya sidigi kananabagi wakalonda thirakpada urinal sabagi wakalona si polakpani hairi plastic free oiba kunayama sembada isa su yausit batangai pade makatana public urinal sanabagidama plastic ki patha huti hanjilaba bottle listing amaga satro leire haina bangna phongdoki Supreme Court Maharashtra ki governor da Chief Minister Devendra Fadnavis na lusingba BJP NCP Ajit Pawar group da hayeng assembly da floor test tawdana makoi ki majority unaba khanghan khre Chief Minister Devendra Fadnavis floor test ki mangoin na Chief Minister pham thadokre ma ke resignation letter adu ngasi midang wairam Governor Bhagat Singh Koshyari da pisin ke Mumbai da pangthok pawgi mi pham amada Devendra Fadnavis no hai khongthang asi NCP ki lusing Ajit Pawar na Deputy Chief Minister ki pham ki ngasi resign tawkhip na maram warga ma ki lengak na majority oiram badu mang ki badaki
resign taunabagi firep lorap kibani lenga kasida BJP na mathau masak khangba opposition amagi lokpham tawpham thokpa du pangthonaba sem sare haki nakal amaramda Uddhav Thackeray bu Maharashtra ki chief minister oina hayeng wasak loraba yai hari ngasi nimi jumba aduaida BJP na NCP ki Ajit Pawar na lusingba kangbu kharagaloni na government semjin khibadagi mayokta Shiv Sena NCP Congress na thakiba petition ki batung inna ngasi apex court asina hayeng floor test pangthona bi YL pikibani Impal West ki oina pangthokiba angang masama upaba sangamnam ki thausil thaurangda pendabadagi sangamnabadu makong matang takre haina lauthokhrab mama pa oiba singna Family Welfare Department Impal West ki laisangda thomjin kre sangamnabadu da department ki aso eran yauki badagi todo asi thokibini haina health director amadi Family Welfare Officer Impal West na phongdokre state asigi district khudingma ki oina tha asigi taramapanda tongan ba angang masam au phaba sangdamnap ki thoram pangthok nakhi sangdamnap adu da khangatlaba angang sing adu ngasi state level ki thakta sangdamnap ki thoram ba lampel leiba IMA hall da pangthoki Impal West ko ina makong matang tari haidana mana kosid nakraba angang sing nauhona na ngasi amo lampel ki RD wing complex leiba department ki loisang da sangdam nakhi sangdamnap adu da mamang da makong matang takraba angang sing mohutta inau no ba angang sing da mana pirak padiki sarang na basi thoki bani Thodobasi matangda mamangda mana kusin nakraba angang sing atuki apokpi singna angang sing asi makong matang tari haina mobile phone ki kuthangda khanghalaklaba matungda ngarang amok nahona na phone toroktuna state level changdamna basida saruk yana ba khanghalaki state level ki saruk yaru gadabani khanna lalaga mamangda pangthoki ba changdamna ba adu soikre amuk hanni haiduna hallaga mana phangkraba angang ahummak loktoktuna anoba angang kanbigi mong awangba thakta yaning di haiki hange reason se kai gino hana first second third ta gi buduna kayam na hena soiram mino ahum ambo yaurok se aduga handaki sna kamaina tawrino have the reason pu ya de re to way reason su pu ya de aduga ngasi anoba khan be reason su pu ya de matung da sigumba amot ba sing se akhoi gi isa inaw sing da thokta na ba haitare akhoi title lawdrasu ai state level gi ta seng na hairga de state level gi je ai husik participate tawba pamdre ai pamde ta seng na ai yawning de akhoi di mark leirabani isana isa itanda depress tawzare yawbusu pamde yawroregi sum khalle aduga department na moli ba se si sengdokpa khaktang ne aina pamami nakal maromda health director Dr. K Razo mani family welfare officer Impal West di Nilakantana sangnam ba atuda mark pibi ki mong daran ba kaya laibidagi thadok si thokpani district amadagi angang ahum khak khan kapham thoklabasu sangnam ba atuda saruk yaki ba angang tarani thoimak state level saruk yahan ba mama passing the high key haina phongdolakki thadok si matangda yasin ba propangam da badagi IMA da pangthokhi ba state level sangnam ba atuda Impal West ko ina tha taruk tagi ta tha taramatoi phau pi liba angangi sangnam nabada Impal West ki oina saruk yahan khide tungda nakalani gi marakta yasin ba propatagi Impal West ko ina tha si taramapana madinga si pangthokhi ba sangnam nabada da mako mathang ta ki ba angang sing state level sangnam nabada da saruk yahan ki asoi bise koi songi tar isana lag yajai parenting gi aba madi gai no da kari marong gi damakta namuk fast taramba angang sing do kamdong na ngasi gi sidai da taraktabano haibasini ado aikoina yengjaba kanda marking do nahamuki dudai da khara soiramba ubudagi tasengnamak akoina atumbadu tongningbagi anoba judge nahamuki judge singdu nataba anoba judge khalakanda moigi independent oina yenghanjabani koi inquiry am torga kwa adubude koi tiga ke hoji hoji ki oina mayam somdasu ngainaramina somdasu adu pidri adubudi thijan geba yare kara me sekar legre asoi bise koi songi tar Manipur Small Farmers Agri Business Consortium amadi Fresh.com na sindana lawmi singda Information and Communication Technology ICT amadi Electronic National Agriculture Market nam Agricultural Technology Application ki matangda training program amang si pangthokre kumana pakta leipa youth hostel conference hall na pangthokki ba thorabata Chief Conservator of Forest TS Mahendra Pratap na haikibada state asi khakta laibak pumbagi oina major population oiriba lawmi singi phibam phaganaba haiduna laingak ki maikhi ki scheme project kaya ma paikhalakli lawmi singi semilon phagat hanba loinena laibak as leiriba miyamu pasama uphana thamnaba pandamda hauzik leiriba central government ki mi makhada kumja lisingani kun phawbada lawmi singi income double ohinnaba sangsileba khongjang thagaringai ni ngasi ICT amadi nam application ki mathada khanghannaba pangthokliba training program asina
ꯂꯧꯃꯤꯁꯤꯡꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯃꯍꯦꯟꯗ꯭ꯔ ꯄ꯭ꯔꯇꯥꯞꯅ ꯐꯣꯡꯗꯣꯛꯈꯤ ꯃꯅꯤꯄꯨꯔ ꯁ꯭ꯃꯣꯜ ꯐꯥꯔꯃꯔꯁ ꯑꯦꯒ꯭ꯔꯤ ꯕꯤꯖꯤꯅꯦꯁ ꯀꯟꯁꯣꯔꯇꯤꯌꯝꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯃꯗ ꯈꯥꯏꯗꯦꯝꯅ ꯍꯥꯏꯈꯤꯕꯗ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀ꯭ꯔꯣꯞ ꯁꯦꯂꯦꯛꯁꯟ ꯇꯧꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯆꯥꯅꯕ ꯃꯃꯜꯗ ꯌꯣꯟꯕ ꯑꯁꯤ ꯑꯣꯏꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯍꯦꯟꯅ ꯀꯥꯟꯅꯒꯗꯕ ꯃꯑꯣꯡꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯐꯪꯍꯜꯂꯤ ICT amadi inam asi lobbying the yam hena kanabama oigani haiki कोई भारत वर्षसिना ख्वाइदी चौबा फिफ्थ इकोनॉमी ओइनी इन लाइफ से ख्वाइदी मरुबा तौदांगदी कोई लोमी चिनाव सिंगसिने कोई मणिपुर सुदुंग मा सरकार की थबक तोरबी से लाख अमा फा तौबदी अचौबा पॉपुलेशन सेक्शन ऑफ द सोसाइटी दी कोई थकपिरिबा कोई हिंगमलिबा कोई लोमी चिनाव सिंगसिने अन मुइगी फिल्म से पंदब यादी हाइबगी कोई सरकार ना कोई पॉलिसी प्रोग्राम अमा स्कीम कैमरम सेंगलगा ngasi कोई मांग द तादना लेरे फार्मर सिंग से फंड गे हेप्टर दे कोई इकोनॉमी फंड गे कोई लेबाक की प्रजा सिंह से मसामु फोना कोई चौखट लेबाक सिंह लमजेन तानगे है दो तौगे है तारदी कोई करीब खोंगथांग खरदी लोखत पता है सिगी एप्लीकेशन सिना खोइना दिन ताबा मतम दसु हार्वेस्ट हो मतम दसु यूम गे है मतम दसु पुरमक सि खरन बंगम में सिनी होसि ICT हाइसे अदुगा इना माइरसि आइन होजे हाजगे बा इलेक्ट्रॉनिक नेशनल एग्जाम मार्केट हाइबनी सिगी स्कीम असि खोइना फार्मर अमना यूम द फम माइ पोसे योन बे हांदोरिन फार्मर्स प्रोड्यूसर्स सिंगना बैक तल ले रहा फ्रंट डोर से तैखुन लेदोरबसी वर्चुअल ऑफिस नि सि इनाम हाइदिसे सन लोरिबा म्यूजिक थेंगनरिबा अवाबसिंग असि येंगदुना मणिपुर की ओइना संगोम की ममल असि मानब मोंग अमदा नौन लेप मथौ तारे हाइना वेटरिनरी एंड एनिमल हस्बेंडरी की डायरेक्टर आई साउबन फोंदोक्रे वाफम असि ngasi मणिपुर मिल्क प्रोड्यूसर्स कोऑपरेटिव यूनियन लिमिटेड सिंदना परम पात लैबा सेंट्रल डायरी प्लान दा पांगथोके नेशनल मिल्क डे की थोरम दा हाइकिबनी डायरेक्टर साउबन मखा तार हाइकिबदा संगोम असी हौजिकी मतम मियाम ख्वाइदगी पामनबा अमदी मसिना मियोइबदा मखल कयागी खानबि पोट सक अमा ओइरी मरम असिना मणिपुरदा संगोम थोकप सन लोइबगी चांग असी नोम नोमगी हेंगलकली अदबु सन लोइबा असी यामना अवाबा अमदी अतोप पोटसिंगी ममल हेंगलकपसिना संगोंगी ममल असी हौजिकी मतमददी चानबा वाले लोइना सन लोइबसिंगना सन मसा लौबा मतमदा हानदी सना अदु लाबा नत्रगा अमोम खंगमदबा अदु हौजिकी अमोम खक्ता ओहेनबा याबा अनौबा थोरांग अमसु मणिपुर लेरे मसिगी मथक्ता मणिपुरदा सनगी सजिक थानबा सेंटर की प्रोग्राम अमसु लेरे हाइकी मसागा पैथा बक्से ओनेबल प्राइम मिनिस्टर ना ममांगी सेप्टेम्बर तांग 13 दा FMD टिका थारगा कोई 2025 दा मुथत नबसिगिगा अदेदी सन मसा कापगी सिगा आर्टिफिशियल इंसेमिनेशन सिग मतंग सदा कोई सी हम कन्ना हुजिक सी सथरी दा कोई सेक्स सॉर्टेड सीमेंट अमोम पोन बयाबा सीमेंट अकोई दे लेरे प्रोजेक्ट ऑफिसर ICT बिसु हम चौगु थोगांग अमसु लोबिरी अदा लोइनमक इट्स एंड एवरीवेयर कापदी ngamde akoina singi oiba tangai pataba demonstration purpose yamna koi khanghan na ba wanna ba farmers sing de gyan da hanna ba awareness create tongna ba akoina dose khara leibani da koina mayam gi normally capacity labna tra mom pok ya ba capacity pakuma dani aduga city lising amaga sahum jamri singam samsani piyo sing matak loi piyo dose mat adu sohen ro yaraga di sohen ningdri yam pajana soidana ba kapningi adu so koi lere Kaksing District Police KSP Victoria Yengkhong mi makhada Kaksing District Commando budi ne Police ki team amana akang na ba paw ma phangmadi ki ngase yu angan bada sora kai thel thi bo hum ki thabak sathabada nupi ama SP tablet capsule umpu ko na fare phara mi yedi sora kai thel ki Mistress Amina Elias Painu Lamkang Mapuriba Sukur Kawe phara mi yasi Kaksing Police Station sinaduna case ama lokat kri hairi लफूदगी लंग मतौ करमना सुंगलगा फी सागदगी हाइबगी मतांग नोमी ओइबा ट्रेनिंग प्रोग्राम अमगसी MMRC and Unity Park khang bokto pangthokri Weaver Cell BJP Manipur Pradesh amasung Directorate of Handloom and Textiles Government of Manipur lamjing makhada Blooming Foundation khang abokna sindana training adu pangthokibani Kunispan Super Sector Assam Rifles की Zaupi Battalion Headquarter IGR South की मखादा Sandel District की हैंग सी अमसुंग तोलबुंग खुलदा इसिंग लोकनबा PBC टैंक सिंग कुसिनखरे
Jokpi Battalion ki Assam Rifles ki kangbu amana hengsi amasung tolbung khul da satuna khulani si kining thosingda ising lock to na thamna ba BBC tanks nga da kusinaki water tanks nga da khul gining thona haijarak padagi Assam Rifles Civic Action Project ki makhada mating pibani hairi Manipur ki naha oriba designer Arvind Tonjamna Walk and Talk for a Cause haiba team da pangthokiba Mistress Icon World 2019 da iconic best national costume phanglakre India ki maming leraba designer Rohit Barman award adu Andheri West Mumbai ki manung sana laiba The Club Mumbai da ngarang pangthokiba event adu da kusinarkibani Goa ki Panazida hosik sathriba Asia ki ahan film festival ma oriba International Film Festival of India IFFI 2019 gi Golden Jubilee edition da ahan boina Manipuri cinema gi tanaba collection khara Cine Artists and Technicians Association kata Manipurna showcase tauri cinema gi tanaba collection ase IFFI gi thoramasi sinbada asauba thodak loriba Entertainment Society of Goa ki matingna showcase tawbani hari Manipur ki tanaba collection sing adugi manungda Vinley LP record, film poster, film brochures, all on screen amasung off screen photograph, Manipuri cinema da yumpham oiba lyrics sing yauri. Thasige hokiba November kun tagi hauraga. Thasige kunipan phawbada satakataba yangkhairek supa IFFI 2019 asida tongan balaipak humudra taruki film sani yangkhai utkani. Hauzik Sanami Pauda, Tarahum Suba Manipur Polo International da India Polo Team B Manipur Mai Pakre, Nasi Infali Mapal Kansip no Sanakiba Polo International Sigi, Taresuba Lake Massa da India Polo Team B Manipur Sanaroi P Ozina Panjal Mari Eduka, T.S. Jacob Amsung Ice Abung Kuman Anina Panjal Amamunga Sandana, USA Polo Tembo Panjal Taruk Mari the Mighty PK, Massa Sida Mighty Horoba USA Polo Team Sanaroi George Craft Amadi. Tommy Huber Anina, Panjal Anini Sanki, Satari Polo International Seeking Asisana Kibani Panjabal Liktana, France Polo Team Gisanaroi, Rommel Droxna, Panjal Ohumaduga, Clement Gosset, Panjal Ani Pun Panjal Manga Duga, India Polo Team A Gisanaroi, Vijay Singh Panjal Ani Duga, Narendra Singh, Anandras Purohit Amasung Samir Saudhuri na Panjal Amanga Sandana, Mesa Sida Mayong Nariba Team Animang Maska Piba Matam the Panjal Manga Sanaduna, Mesa Sidro Taki. Manipur Horse Riding and Polo Association as in the Pangtoliba Polo Tournament as England, USA, France, India Team A, India Team B, Nasarugiari, Haying Polo International, the Sigisanagata Mapan Subalikta, USA Polo Team Amadi, India Polo Team A, Tarasubalictana, India Polo Team B, Manipur Amadi, England Polo Team Anina Lambata Naragani. Tare Superstar Level Senior Men Hockey Championship ta SUYC Combo Second Mai Pakre ngasi nungthil Kumalapa Sports Complex Talaiba Turf Hockey Stadium na Sanakiba Hockey Championship asi mari subal league ta SUYC Combo Secona KSSC Common Bopanjal Ahumani da Mighty Pipangam ki Match asi da Mai Pakraba SUYC Combo Second in Sanaroi and Dhananjoy Y Nelson amasung LD Puna match asi ka hanba kunitoy suba amadi yangkai matoy suba minutes na Panjal amamam san kibagaloy na Match asi da Mighty Horaba KSSC Common Panjal aniyaduna and Momo amasung O Siamanina match ke kun amadi niputaruk suba minutes na san ke Manipur Hockey na sinduna sa triba Senior Men Hockey Championship asi da Manipur ke tongan tongan pam sing diga lakpa team taruk na group ani to na kaitok to na sarukyari hayeng championship asigi nungkil sanak taba mga subal likta SEO singjamay masung MLSU langtawal ani na lapa tong naragani mga suban National School Games Karate do Championship ta sarukyaro gata ba Manipur team ma official singa se fal thadokre School Games Federation of India ki me makada Madhya Pradesh ki Jabalpur da satli basai asiki December amadi ki mga phawda sathagada ba Championship asida Manipur ki nupa masa tara amadi de pim sa mga puna karate do sanaroi tara mga na sarukyara kani Manipur team masigi manager oina Thawal district ki PET and Somobala aduga coach oina Tamilnadu district ki PET Arjun sarukyari ba Manipur team asina ngasi Impal Thadok Lamdaida Kumanapa Sports Complex ki Karate Do Association of India ke Technical Chairman Kiran Kumar Thangjamna lamthaki
Kurkul Youth Club Kurkul Awang Laikai na ahum suba SS Mani Sharma Memorial 3rd Division Football League winner oi bangam kibagloina mathang saida pangthokadaba 2nd Division Football League da mafam amakan mangamkhre ngasi Kurkul Awang Laikai digi Laikai gi sanabung na sana kiba Football League asigi final match atuda Kurkul Youth Club Kurkul Awang Laikai gi sanaroi Lungo How Eurobord amasung S Mairabana Panjal amamam sanduna The Juvenile Club tera sapam nere ko panjal ahum amada mai kiba PK match asa mai thi hoba The Juvenile Club tera sapam nere ke matangara ba panjal aduna match ki humbutra suba minata punsibana sanke Impal West District Football Association mi makada sathriba league asida team tara mathoina saruk yari ngasi loisin kiba football league asige final match atuda Sengmai Assembly Constituency ke bele as tingo badi ampa gi president M Prathan Kumar kalonina lamdam madu gi masak naraba mioi kya na saruk yadna mako matang takra pasanoi sing amadi team singda mana mathum kaya kudol tamki Arabida bulletin si alliance samuna miyam da tamjari si minister en biren yaw na kokomi ki mihut sing ngarang home minister Amit Shah ka una kre home minister na pira ki bathajaba peningai oidi hairi State as the Pali Vilaga Masulanga Lusing Basing asi Amagabaga coordination like the Pau Poundaba Lusing Bangaku in Hairi FBCC Mike Manal Senate India na maning khata malaibaga mo ina masai or constitution sank ba kin meeting sing na constitution day gi from Manipur to pang ko pre English amasung Manipuri da handok ba constitution ki lyric so release the pre ngasidagi haudana tha sigi kunipan phawba nimit humnisuna state sigi towan tona pham sing da pang thok ba Impal later is a festival haudo pre So Sangai Festival mi lap ki sang wat pana foreign stall kaya festival loy dana baram damda han lagri hain pen pa pawdor play